Image PAODAM miyang tabiribasing busurbalana kurumzari nasi maruiba pau pizari. Taramari Shubha Manipur Polo International 2022 gi winner UK na oikre. Campaign against gender-based violence haiba hiramda state level workshop pangthokre. Production technology and value chain development of horticulture haiba hiramda namit ini chathagadaba farmers awareness program ngasidagi haukre. Loinana Sangai International Sumanglila Festival Consolation Cray. Paumachakai na Pizari. Manipur Sangai Festival 2022 gi saru ama oina Manipur Horse Riding and Polo Association na sinduna Imphal gi mapal kangjai bungda chatharakiba 14 Manipur Polo International 2022 ngasi Lucian Cray Polo Tournament asigi winner United Kingdom na oikre ngasi tournament ki final match ta United Kingdom amadi India B Manipur anina sanaki maduda UK na India B Manipur bu panjal tarani panda thoiduna UK na winner oiki winner oiraba team da Manipur ge governor La Ganeshan na lupa lakh anigi sel gi mana medal sing amadi certificate ka loinana trophy khusinaki Ngasigi 14 Manipur Polo International 2022 Lucian bagi thoramda governor La Ganeshan na athoiba mithunglen oibaga loinana Youth Affairs and Sports Minister Letpau Haukip Education Minister TH Basanta Kumar Manipur Olympic Association ge President su oiriba MLA TH Radeshyam Myanmar amadi Cambodia ge Ambassador Singh High Commissioner of Brunito India SBI NE Chief General Manager Arvind Kumar Singh amadi SBI NE2 gi General Manager Lungkim Thangboi Susar Yaki Ngasigi thoramda runners up takraba India B Manipur gi team da Youth Affairs and Sports Minister Letpau Haukipna runners up trophy sel gi mana lupa lakh ama makai medal amadi certificate sing yenthoki tournament asi apunba team manga India A Indian Polo Association India B Manipur Indian Navy, United States, amadi United Kingdom na saruk yakhibani. Tharomgi athoiba mithunglen gi warol piraduna Governor La Ganeshan na hai COVID-19 na maram oiraga chahi ani tournament asi lepraba matung ngasidi Sangai Festival ga mari lainana Imphal gi Polo Ground da polo masana uba fangle Manipur lengak na Manipur gi Pony manghandanaba lamfelda pony breeding farm gi lamlaire Imphal East ki haingangda pony sanctuary park amasaduna sagol sengkannabagi mafam laire Manipur na sagol kangjai gi haurakfam oiribasi yamna chauthokjai hainasu governor na phungdoki As we all aware, the present day polo originated from the traditional Manipuri polo Sapul culture. Polo, as they in Manipur in the bygone days, had its own rules known as Kanjiro. You will find it interesting that the Manipur Polo International, a tournament approved by the Indian Polo Association, is the only one of its kind played on pony. Thank you. Mr. Chairman. The tournament is unique, not only because it is played on Manipuri pony, but it is also played in historic oldest polo ground in the world, Mapal Kangi Park. Manipur State Livelihood Mission na sinduna campaign against gender-based violence haiba hiramda state level workshop amang asi Hotel Imphal gi Sangai Hall pangthokre ngasi gi thorom aduda Manipur State Women Commission gi chairperson Salam Alka additional chief secretary RDN PRM H Khan amadi Social Welfare Department gi director NG Uttamna athoiba mithunglen thorom mapu amadi akhanaba mithunglen oina saruk yakhi
Tharomga mari lainana Manipur State Women Commission ge Chairperson Salam Alkana hai nupi oibi singda chathaba tungan ba violencing asi haurakliba satra naharol singda makhoigi mama mapa school amadi maru oina oza sing punna coordination ama pinaduna campaign khaktamak chathabagi mahuta makhoida watliba moral education piba oina awareness pirabadi kharadi fagani phongdokli Thoromapu ki warot piraduna Additional Chief Secretary RDNPR MH Khan hai nupi nupa thong manaba amadi nupi gi thauna hena henganabagi damak sarkar sina tungan ba funding kaya tauri laiba fabadi Manipur da nupi da thokpa violence ka hena laitrabasu thoglakliba wathok sing khudakta thabak paikhatuna nupi oibisingi bichar phajana pangthokli haina phongdokhi Workshop aduda technical session haina ani thokna khaidokduna tungan ba hiram singda khanaki Karamba awareness katambi badanta gamasi maruna school di anak cicila kambino moral education develop ade si durusen do apa mana karino kata badanta kino ting mana karang no aram mana karang no sini ai cicini sini ipan imani from the very imani ba parent this school the really marun teacher satu parent masa parent ni students na the teacher si punna cooperation coordination khanga the violence subject District Mental Health Program District Health Society NHM Chandel na sinduna ngasi Chandel District Kapam Village ta laiba Southeast Manipur Higher Secondary Education da World Mental Health Day gi thorom pangthokre Make mental health and well-being for all a global priority haiba theme da pangthokiba program aduda Deputy Commissioner Chandel Mayanglambam Rajkumar District Hospital Chandel gi Medical Superintendent Dr. Joysan Matthew Monsang amasung Southeast Manipur College SEMCO gi governing body gi members su oiriba SEMCO gi Assistant Professor Miss Sweti Royal Moyona athoiba mithung thoromapu amasung akhanaba mithung sing oiki DC Chandel M. Rajkumar haikibada aikhoi khudingmak physical health khakta natana mental health su yamna maru oi physically mentally amadi spiritually sound oina lainaba honabiu chang naina ngamdrabasu ayama matamda hakjang check tokthokadabani aikhoida anaba ama yaroklakanda doctor da chatpana ayambani madugi mahuta toina check tawgadabani aikhoi isada ahenba pressure piroidabani haiki Thoromaduda District Mental Health Program Channel Gi District Nodal Officer Su Oiriba District Hospital Channel Gi Senior Consultant Psychiatrist Dr. K.H. Robindrona Resource Person Oina Saruk Yaduna Mental Health Ki Matangda Mahiroi Singda Wangangki Tungda Mahiroi Singi Oiba Open Quiz Competition Amasu Pangtungtuna Manamatum Sing Yentoki Central Institute Agriculture Medjifen Dimapur CIH ki sponsorship makhada the Rural Auxiliary for People's Action Rapa Lamding Nasikong Lekai Sinuna Thawal District ki Manung Chana Laiba Ingorok Village Madi Kamjong District ki Sotan Village ki Kunja Singi Damak Production Technology and Value Chain Development of Horticulture Haiba Hiramda Numit Nichuk Nathagadaba Farmers Awareness Program amangasi Ingorok Community Hall da Hogdokre Hogdokpagi thorom aduda Horticulture and Soil Conservation Thawagi District Officer Mutum Navachandra Rapagi Vice President L. Roman Maitei CIH ki Marketing Specialist Pravindas Sotun Village ki Former Chief P. Thanmi Amadi Ingorok Youth Club ki President M. Itombina athoiba mitunglen sing oina saruyaki kun anisigi lawmi kayana saruyaki ba thorom adugi wahawdok warod piraduna rapagi Secretary L. Subhasna hai lawmi singna anova technology sijanadabana thabak wana surabasu pothok marang kaina puthokpa ngamdaba waraga khaktokpa na chingba awaba khudong chadaba kaya thengnariba asi anova technology system sing sijanaduna lawu singubagi thabak asi chatharabadi kokpa ngamgani haiba wakhalonda awareness program asi pangthokpani haina phongdoki Thasigi haukiba November 22 dagi Imphal dagi makhongna nature study taunabagi tracker amasung official sing punna chamarom kaksing fawba lakhiba Bharat
Scout and Guides ki timbu Anganching Eco Park tang asi taramna okre taramna opagi achamba thoramduda tim asibu luchinglakiba Analendra Sarmana lakliba khongchat asigi matangda amadi Scout and Guides ki movements ki maramda Tharomda wafam kaya thamki Adamgi maikidagi su Adamgi secretary ki SS Surjitna matam amada maru koktuna leiramlaba Anganching asibu matau karamna greenery oirakiba amadi Adamna hauzik leptuna chathariba Sunday Eco Club na chathariba thabak thoram singi matangda wafam kaya su Scout and Guides ki team singda khanganki Tharomgi loselakpada lakliba team adugi khwaidagi naha oiriba nupa macha amadi nupi macha amada Adamgi secretary na yes C T-shirt amamam khudol tamki nasigi taramna opagi thoramduda Adamgi maikaidagi retired teacher Adamgi maikaida retired teacher M Mukunda Singhasu saruyaki Moirang esigi miyamna MLA Moirangda board P natraga P de haiba political gi oiba wakhalon adu thadok pirag ningtham lawroki maru marang sing ase lawbiu Moirang Kendra asi chaba thakpa wataba lamdam ama ohelasi haina MLA Moirang esi thongam santina phongdokre wafam ase Moirang esigi manungda leiba lawmisingda MLA Moirangna ahanba tangkaki oina tongan ba ningtham maru marang kaya lawmisingda yenthokpagi thoramda phongdokibani MLA office Moirangna Sinduna ngasi Moirang film lekaida leiba office ta pangthokiba maru marang yenthokpagi thoram aduda Kendra asigi tongan ba mafamdagi lakpa lawmisingna saruk yakibaga loinana makoi gi apambagi matungina hawai mangal makhal ani hanga maru ningtham chujak maru kobi maru telhau maru singlaunaki 5 Assam Rifles na ngarang numidang pung tara khara helakpada New More amadi L Fungchong Village mayada achat awo gari sing check tawada Elikenat Supari Vectara Daiblo Beer Cartoon tara mga Wind Cigarette Cartoon tara mari Wine Cartoon Nifu amadi Lime Shunu Bek Humbutra Hairiba Potlam Singa Konana Miyoy ama fare hairi faraba miyoy adugi maming Limsan Psycho Kai Mati Chahi Nifu Humdoy Apokpa Limsan Zamkholun Tengnopol District ki Lokjaw Village tagini hairi faraba potlam adu Chawrangna lupa lak mapan lising yang kaini thoironggi mamal oigani hairi faraba miyoy amadi potlam sing adu ngasi Custom Preventive Force Moreda kusinakre hairi Dhanamanjuri University dagi MFC 2021 gi December kuntrama thoidar oisin kiba Zoology Department gi mahiro singi Pitok Thokpa marks na chingba document sing asi fawa pitok pidre haina department asi dagi pass taw khrabi Moirang Them Sunibala Devi nang asi press club ta permission unabada phongdokre mahangna makha taraduna hai ekhogi document sing haibadi admit card anishuba ahum suba amadi mari suba amasung marksheet anishuba amadi ahum suba semester adugi mathakta MSc gi ahanba semester gi piriba marksheet singsu marisuba final semester gi marksheet ta yawba ahanba semester ga manadabata natana loina lale maram aduna ahanba anisuba amasung ahum suba semester gi marksheet pibiu haina chaliba chahi asegi me thadagi DMU gi exam controller Dr. A Nabachandra ga tanajanaba honabada amukta unaba fangdabadagi hanjin chatpada chaliba ekhogi photo signature amasung application pirau haibadagi kyarak pikre controller ge staff singna matam thaduna leibaga loinana ekhoida hairakanu haiduna thonglon sinkibasu yauki controller unaba fangdabadagi DMU gi BC amasung register phawba unajare controller ga paw phawnage haibana tanang asi phawba mari leinaba document sing asi pibidana leiri mahakna makata kibada exam controller ama oina asuk chawba university amagi thabak tawraga karigi office ta thabak sudana yumda thabak suri asuk kuiba asi karigi document sing piba ngamdribano pandemic na maram oiduna piba ngamdabani haiduna leithok piganu atopa malemgi university mayamna ngamlaga GMU na ngamdabase thabak mupung fana pangthokte haiba natabra staff watpagi sarkar tainabagi mahuta thabak haitabagi training pihan biu natraga atopa alternative thiraga problem solve tawbiu hauzik pawba semester sunaba marksheet pitok tribase concern authority na ekhogi future manghange hairibra nakoina ekhogi punse lepiba ngamgadawribra
Maram asina mari lainaba authorities sing education minister amadi lengakna meeting changbiduna issue asibu athubada loisinbiu hariba document sing asi lakliba December manga fawbugi manungda pithok pitrabadi maduda thokpa afafatagi daita punamak controller isana yana lawbiu hairaduna maka hena kanba khongjang sangsinaba sem saba loire haiki ngasi ayuk yamna laibak chiba mai chakpagi thodok amada Imphal police station na konba Rangailongda grocery gi pochai sing yonba dukan ama maina tumna chakre thodok asing asi ayupung nipana duwaida thokibani dukan adugi mapuna Roshan Prasad chai 38 apokpa Srinivas Prasad Telipati dagi ni hairi mai adu kari dagi haurakpano haiba chapsaba maram khangba ngamdri fire service laktuna mai adu kannaba honaki adubu dukan gi ayamba saruk sing amadi pochai mal changdi ayambana maina tumna chakre hairi Ngasi Jiribamgi Lakhipurda Laiba Institute for Children with Disabilities ICD the National Institute for the Empowerment of Persons with Intellectual Disabilities NIPID Secunderabad ka Office of the Commissioner for Disabilities Government of Manipur State Achievement of Rising Maiden ARM ga kosamnaraga Intellectual Disabilities oiba miyoisingda kits yenthokpagi thorom pangthokre thorom aduda Jiribam District ki ADC Jameson Hengsing MCS ICD gi Parents Association gi President MD Akram Ali Dr. Mary Anurupa Nipit Dr. Ambedi KZ Nipit na Chief Guest President amadi Guest of Honor oina saruk yaki thorom asigi matangda ex-founder secretary oirambi oinam Anita na phongdoklakhibada ngasi kidsing asi intellectual disabilities angang ni fumanga khangatlaga makhoida kidsing asi kusinaki Bharat Vikas Parishad Imphal Mahila Sakana Sinduna ngasi Langol Oles Homda Ningtham Khudol Tambagi thorom pangthokre thoromduda Sangita Patni Secretary BBP Panjobam Lanajit Singh Media Advisor Langol All S Home Amadi Mangi Oinam Chairman Langol All S Home na Chief Guest of Honor Amadi President Oiki Tharonga Mari Lainana Media Advisor Langol All S Home Panjobam Lanajit Singhana Haikibada ngasi fawbada Chairman O Mangina Yamna Wana hotnajaduna home asi lengaki mateng amata yaudana chalaiduna lakli ahan singbu nungsibiba kayana angam mateng pibiduna chalaibani adubu mataw asumna kayam koina chalaiba ngamgani haibasidi achauba wahang ama oiri haiki Sangita Patni Secretary BBP na makhoigi maikaidagi matamgi oina pangba yaba mateng pangani haikibaga loinana ahan singi chana thaknaba amadi ningthamthagi oiba firol kayasu khudol tamki Manipur Sangai Festival 2022 ga mari lainana Manipur State Sumang Lila Council na sinduna ibuyaima Sumang Lila Sanglenda tha asigi kunithoi dagi hauraga ngasi fawba chatharakpa Sangai International Sumang Lila Festival loisin bagi thorom pangthokre thoromduda Padmasari Awardee Warepana bana athoiba mithung Art and Culture Department Government of Manipur gi Deputy Director Gurumayum Dharmadas Sharma amadi Sumang Lila Council gi President M Punimasi Laimana mathang sina Akhanaba mithung amadi thoromapu oina saruk yaki thoromgi nungi piba warol piraduna Lifetime Secretary Saugrakpam Hemantana haikibada Sumang Lila masak khangdragadi asengwa Manipuri nate ai Manipuri amani haibada Sumang Lila na saktakli haibada haiman bathokloi Manipuri khunaigi chanalon khudingmak utliba Sumang Lila asi malemgi miyamda yenghanbada Sangai Festival dagi achobo mating oiri Akhanaba mithungi warol piraduna G Dharmadas Sharma na haikibada festival asida nupi lila kanglupna saru yabasina masak ama thokbagum tawri mathang chahigi festival da lila masing hena utpa ngamnaba thorang tawjage haina wafam thamki Tharomgi saru ama oina saru yakiba lila kanglup singi artist singda certificate kusinaki ngasi aroiba numita Sangai Artist Association Sumang Lila kanglupki lakloi amok yeningtha utki Porumpata Laiba Saina Institute of Medical Sciences SIMS ki mahiroi nupi macha amabu nupi oibigi ikai khumnaba manghan khibaga thodokta chenaba institution asigi founder Yumnam Surjit Kumar amadi oza ahum numit mangani gi manungda fadrabadi Indomen Mal Road thingba yauna khongjang kaya sangsilagani haina thodok asigi matangda semkiba JSC na lauthoki
Hiram asiga mari lainana ngasi Kakwada pangthokpa paumishingga unaba amada JC gi convener Laisram Rosni na hai chahi asigi August 13 da thokiba thodok adugi matangda haktengnana Genereba Sims ki founder amadi Oza Ahumbuk ngasi fawba police na faba ngamdaba asi yamna laibak thibani loinana tha ahum helaba thodok asida police na laukhaliba thawong asina police asi chenjau paiba singi yaka yenglaga thabak tawrabra haibasi jingnaba leire loinana thodok asiga mari lainana main accused oiriba Sims ki founder Yumnam Surjit Kumar gi mapani haijaba miyoi amana tha asigi kunmari da victim gi yumda police khara puraklaga yasinarasi haina laklamba aduso JC ki maike da gi condemn tawi amadi numit aduda mahakna machanupa bu numit mangani gi manungda police ta surrender tawhangani hairamlaga ngasi fawba tumina laisinba asesu yaningde tawdok sing asida police na su thausadabagi mami ama yamna chauna tare maram asina ngasi dagi numit mangani fawbagi manungda genereba miyoi sing asi faduna logi oiba cherak pidrabadi lambi thingba yauna khongjang kaya changsinaba sem sare maram asina hairiba khongjang sing asida lamdam segi nupi khunais gidamak leiriba lob sing amadi atai CSO sing nasu mateng pangbiu haiki Iskongi Luchingpuren ama oiramba Swami Maharaj Dr. Thaudam Damodara Singhagi marifumanga suba appearance day thoramga mari lainana ngasi Bhagavat Siksha Ashram Thawana Senduna Science and Spirituality haiba hiramda nomagi oiba seminar ama Thawal Tomjingda leiba Bhagavat Siksha Ashram Thawal Iskon Mandir da pangthokre tharamadu da Thawal Assembly constituency da mirek oikiba Dr. AK Manglemjau social worker and Jugon Singh amadi Thawal College ki former HOD Zoology Department Dr. KH Mainodas na athoiba mithung sing oina saru yakhi Tharongge mapung oiba saru ama oina Bhagavat Siksha Ashram Thawal gi member Okram Memana Swami Maharaj Dr. Thaudam Damodara gi maramda wangangki Kaupumdagi nupi ama angang unaba Jennings-da pukhalakpada angang sire mama hinghaure imung manungnadi doctor amadi nurse staff singna cheksindabdagi sibani January basing suspend tawdriba fawba angang gi asiba hakjang lauroi hairi angang unaba pukhalakhiba mama adugi maming machuong liu kamai mapuroiba kasangai riyamai kawi kaupumgi goitangdagi ni hiramasagi matangda ngasi Manipur Press Club ta pawmisinga unabada Tiolo pau gangmai kauba amana phongdorakpagi matung ina makoi ngarang kilometer chamarom sangna kaupumdagi yamna thajaba amaga loinana nupa natraga nupi phangani haina selting na lakhibani adubu Jennings Hospital ge mafam adu hek yaubaga doctor nurse staff sing tawriba mawong body language aduna khangle madudi makoi asi yamna cheksindaba mathau masak khangdabagi thawongni hairiba chenariba sing asi thabaktagi suspend tawbiyu matung tabada asigumba thawdo ase thoktanaba Jennings ki MS na action laukhatpiduna makoi bu suspend tawbiyu natrabadi angangi asiba hakjang lauroi mahangna makha tarduna angang unaba pukhalakhiba nupi ase mabuk nai yei haiduna pukhalakibani nupi amana angang unaba haibase miyobagi punsida achauba lanfam amani adubu hospital yaubaga doctor aduna karishu tawroi ahanbagi ni haina delay tawduna leithokpa mapanda pung ani rom famanduna thamba anabana nariba du karimata yengbidaba thawong ase mathau masak khangdaba amani haina lawi haidragadi makoi chingda tharo makoi bu tambige haina sphongdoki ngamkhai lana changlakpa terrorism amasong ISIS na insinba terrorism na hojiksu leibak asida threat amadi oiri wafamasi role of ulema in fostering a culture of interfaith peace and social harmony in India and Indonesia haibasida New Delhi da pangthokiba conference da wangangbada National Security Advisor Ajit Doval na haikibani mahakna makhatan haikibada India amasung Indonesia gi leiriba mari amadi leiba ani na pangthok minariba thabak sing asi yamna maru oi Indo-Pacific region gi oinasu leibak ani gi mari asi maru oi Muslim singi marakta ulemana Laukhatliba thabak sing asi singthaningai ni Indonesia gi coordinating Minister for Political Legal and Security Affairs Professor Dr. Muhammad Mahfud MD nasu haikibda interfaith peace amasung social harmony gi damak yamna chawna ulemana thabak tawri
Energy Regulation Bangladesh Energy Regulatory Commission Baki Warep Ngaidana Energy Power Price Maromdom Semza Bangamna ba Bangladesh Government Ordinance ama approve tawkre Prime Minister Sheikh Hasina na chair logduna pangthokiba cabinet meeting manungda Cabinet Secretary Khankar Anwarul Islam na haikibda amendment asina government na fuel tariff semjana ba Power Pire fuel amasung electricity mamal singidamak proposal semlagani proposal adu bakna ingsingani adum tobada yamdrabada nimit marifutara changani hairi darkari matung ina khudaki oina energy price government na semba amendment asina ngamhalagani hairi aroibada maroiba paw amhana pijari Taramari Shubha Manipur Polo International 2022 gi winner UK na oikre Campaign Against Gender-Based Violence haiba hiramda state level workshop pangthokre Production Technology and Value Chain Development of Horticulture haiba hiramda nimit ini chathagadaba Farmers Awareness Program ngasidagi hokre Loinana Shanghai International Sumanglila Festival solution kre Nasigidamukta di pawda matang sida loijari miyeng tabiri basingbo amukana khurumjari